KHUNDRAKPAM ASAGI MANUNG CHANNA LEIBA PATLOU CHINGJIN GI SERICULTURE FARM LEIBA SANJENBAM ADUWAIDAGI 9 Shuba Assam Rifles ki personnel Amana Nongmei Muk Mathong Maram Khangdana KAPLA LAKPADAGI KHUNJA se MEEPAINARURE MASHAK KHANGDABA UAV drone ama PAISHILLAKPADAGI NONGMEI KAPPANI HAINA Assam Rifles ki MAIKEI dagi SHENGDORAKLI Thaudoga ki matang na KHUNJA sing na phongdorokpagi matungina chaurang ngarang numidang pung 8 khare helakpa aduwaida gypsy da lakpa Assam Rifles ki kangbu amana SANJENBAM gi SERICULTURE FARM LEIBA mapa aduwaidagi nongmei round ni fumuk KAPLA ga lakhibani nongmei makhon du tabadagi yumnam kuno makha lekai gi KHUNJA sing thorotuna gypsy edu thatlaga kari maram gi nongmei kapli buno haina hangbada masak khangdaba UAV drone ama pairakpadagi tanaraga kapani haina Assam Rifles ki kangbu aduna phongdorakki haidi Assam Rifles ki kangbu aduna phone tawbadagi kewa sagol mangda leiba 9 Shuba Assam Rifles ki CEO Akas Maibam Shu mafamadu da lakhi adubo Assam Rifles ki thong adu KHUNJA sing na pena dabadagi nakalani gi marakta ngai ningai sangdana ke tungda Imphal East District ASP Dr. AC Bomcha 9 Shuba Assam Rifles ki CEO Akas Maibam amadi lekai gi mut singa pungkhai ama mukpuna wari sanaraba matungda yasinaba purakhi aina KHUNJA sing na phongdorakhe Pandaya badi ngarang nungtil pungani makai taba aduwaida Imphal gi BT Canders International Airport su masak khangdaba posak ama koi pai paiduna leibadagi airport asida tarakadaba amasung airport asidagi pai khigada airplane kharagi schedule delay tawkibani